Cenema Gi sel mangbadi Araibani meoiba Amana Sibadi mikup amadani haina honest haina mingthonba film asibu puthokchariba loinana film asida director ama oinasu work tawbiriba Priyanka laishramna phongdokhre ngarang ahing iyamba koronganba khumanga wari sanajaduna laikhai tana loisinjakhraba warini hawjiksu isaga unajaduna hakthengna wari sanajarure iyambanasu film asida athingba nungaitaba karisu leite Facebook page mayamna film da sukyaw yawdraba sahi anigi mamangda lawthokhraba film gi trial shoot ki photo singthok piraklaga seranaba wakhalda pubikhre aduga film gi oinasu film forum manipur haiduna leijariba aikhoigi body asina aikhoibu yamna fajana censor tawbiraba matung kupna yengsinbiraba matungda film asibu approve tawbibani irai laina hekta yengsandabida thadorakpa natte duna mayam aikhoi isil inau ngaktani loina seni maini tanaraga loina yaba ngaktani haki views amadi like ki damak verify tawdriba reliable oidaba e paudi sanduk minarusi aikhoi masel amana amabu kankhatminasi Cenema Gi sel mangbadi Araibani meoiba Amana Sibadi haibase mikup amadani